KCPPWG की लानमी खुलाई के कोनना फारे बिष्णुपुर डिस्ट्रिक्ट सेक्यूरिटी कंबाइन फोर्स ना आइना थिंख्रबा मणिपुर की लालहोलुप अमा ओइरिबा KCPPWG की लानमी निंगथौखोंग वार्ड नंबर 4 दगी 5 सुबा 6 रेजिमेंट अमदे बिष्णुपुर की कमांडो की कांगबुना खुलाई के कोनना फागत पंगमले हाइरी कंबाइन फोर्स ना फागलबा मियोय अनि एदुदी निंगथौखोंग वार्ड नंबर 7 दगी ओइनाम चंद्र कुमार एलाइस मैजाव एलाइस मंगांग चही यांखै मरी अपोकपा लैखिद्रबा ओमनी अमदी निंगथौखोंग वार्ड नंबर 9 दगी पुक्रमबम बिसेसोर सही 19 अपोकपा पी इबाही कौई हाइरी मकोइदगी फागलबा खुसुगुलाई सिंगी मनुंगदा SBBL अमा एयरगन अमा मैगजीन का कोनना प्राइवेट .32 mm की पिस्तौल अमा .32 mm की कापा यारिबा मरु अहुम 12 बोर की कार्टिस मरी मोबाइल फोन मरी अमुबा मचुगी वॉलेट अमा आधार कार्ड अमा वोटर कार्ड अमा लोइनना 13 AR ना इशू तौबा सरेंडरी कार्ड अमा फंगवांगम की हाइरी मखादाना आइन की ओइबा थबक लौखनबा फारबा मियोय अनि अमदी मकोइदगी फंगलिबा खुसुगुलाई सिंगा कोनना बिष्णुपुर पुलिस स्टेशन दा खुचिनक्रे हाइरी मणिपुर मियाम खांगेनपम यौरबा मतम असिदा फमुनबगी अमदी युबी लाकपगी सानबगी मतम नते जोयचंद्र हौखिबा चही लिसिंग अनि कुलहुमदोगी मे अहुमदगी हौना मणिपुर दा थोकलिबा लान असिना मरम ओइदुना मणिपुर मियाम खमथेंगना वारबा खांगेनपम यौरबा मतम असिदा लेंगाकलोय ओइरिबा MLA सिंगना फमुनबगी मतम अमदे युबी लाकपी सानबगी मतम नते हाइबसी मियांगी मिहुत ओइरिबा सिंगना खंगबियु करिगुमा मणिपुर कांगकोंग चाइरबदी मदुगी टेक्साकुंबा मियांगी मिहुत ओइरिबा सिंगना पुगदबनी हाइना जस्टिस कमिटी ऑन एंग्लो मणिपुर वार 1891 मार्टियर्स एंड फ्रीडम फाइटर ऑफ कंगलैपाक मणिपुर की चेयरमैन जोयचंद्र कोंथौजमना फोंदोक्रे महांगना मखाताना फोंदोकिबदा ngasi मणिपुर थोकलिबा वाथोक असिना मरम ओइरगा मिसी मिना कया थोक्रे मी कया मांगक्रे रिलीफ कैंपता मी लिसिंग होमपुगी मथक्ता लैरी मसीगी मथक्ता मणिपुर की तुंगी युंबी ओइगदौरिबा नहासिंग महै मसिंग तंफम खंगदना लैरी सेमिटलोंदा अंगकपा फंगना सोक्चिले नोमदा चंगद्रबा याद्रबा चाक थक्नबगी पोलम चेंगी ममल अतिया पांगना वांगले नेशनल हाईवे सिंगदा चथोक चचिन तौबा यादना लैरे इम्फाल मनुंगी लंबी नतना अतै चथोक चचिन याद्रे लोइनना पोचै पुदोक पुचिन तौबदा लुट तौबा अमदी टैक्स कया लौबना मरम ओइरगा लमदम असिगी मियोइसिंगना हिंगबदा नोमगी चंगदबा याद्रबा पोलम चिंग इंडिया की अतोप स्टेट कयागा चांगदमनबदा ख्वाइदगी पोटकी ममल तांगबा हाइबदु ओइरे हाइकी महांगना मखाताना हाय अखोय मणिपुर की हौजिक ओइरिबा फिबम असिदा लुचिंगबा चिंगना करी फिरेब लौगदगे हाइबसी खनबा मतम ओइरे लेबाक मियामसु लाकदबा इलेक्शन दा करम मियोय खनगदगे हाइबसी ngasi खनबा हौबिरो चही अनि फाजिलक्लबा इरांग असिना लेबाक निंगबा कनानो लेबाकपु योंथोगी तौबना कनानो हाइबदु मियामना मसक खंजिनबिरो मखादाना असिगुंबा वाथोक थोक्तनबा होटनरची इलेक्शन दा अरेमदा चाकचा युतक तौदुना पैसा मांगहनबा अमदी इलेक्शन दा पैसा दा मंथिकनबगी थबक तोक्लची इमालेबाक मणिपुर मैतै खुनाई कन्नबगी दमकदा ngasi मियाम CSO सिंगना लौफम थोकपा थौदांग अदु चपचाना लौमिनरची हाइना जुफोदोकी सेपरेट एडमिनिस्ट्रेशन हाइबसी मंगदम मंगरा तानबगुबनी रोबिन मंगांग मणिपुरदगी सेपरेट एडमिनिस्ट्रेशन तानबा हाइबसी मंगदम मंगरा तानबगुबनी इंडिया मनुंगदा मचे ताबा नत्रगा कायबा ओइथोक्लोय हाइना मणिपुर की गवर्नरना यामना मयेक चेंगना फोंदोरकी हाइना आरामबाई तेंगोल की जनरल हेडक्वार्टर की PRO रोबिन मंगांग ख्वारकपमना महाकी सोशल मीडिया पोस्ट थागलकपा पोस्ट हाइरकली पोस्ट अदुना हाय ngarang arambai tengol gi lusing purel korongan ba yauna tim amana manipur gi governor ga unaduna hojik oriba lamdam asigi phibam asigi matang da wari sanaki ba du afaba ngakta oiki arambai tengol na su leibak mang na ba khak tawroi miyam na wakal leitana leibiyo haina su phongdoraki panba yabadi ngarang arambai tengol ga governor ga unaki ba aduda point kaya yawba memorandum amasu pisin ki ba memorandum aduda maru oina palliba wafam di May 2012 dagi hauduna thorakiba hana chunabagi wathok asigi waroisin ama purangnaba Manipur miyamgi interest ta tangai fadana paikhalakadaba thabak chingbu macha khaina balle RPI athawale gi youth Delhi wing Manipur state senkre mole haina riba politics asi naha singyausin duna semdokpa matam ore mahesor mole haina riba politics asi naha singna yausin duna amotpa adu sengdopagi matam ore haina RPI athawale gi national secretary mahesor thongnawdomna phongdokre wafam ase New Delhi da leiba taramatoi chapda jarang rota ngarang pangthokiba RPI athawale youth Delhi wing Manipur state sembagi thoramda saruk yaduna wangang bada mahesor thongnawdomna phongdokibani mahangna makhatan hai lamdam ama chawkhatpa
afaba awonba ma purakpada afaba politics natraga afaba politician leiba tangai fade haibagi wakalonda afaba naha oiriba politician kaya sengatpa mathau tai asan merai naidana miyangi thabak tawgani Manipurda awonba afaba thabak tawgani politics makhal ama haudokani haina mahangna politics ta hek khongdabada haurakpadagi honaduna lakibani masida naha oiriba kayana RPI athawalega punna chatminanaba changchilakliba asimak anauba mai pakpa amani haiki mahangna makata na hai ngasi semliba Delhi Youth Wing asina tawrakpa thabak khudingmakta mahangna support tawgani nahachingna politics ta khongdaba haurakliba asisu pukning thagotpaga loinana hanagi mole haina leiramliba politics asida anauba yawol ama puraknaba puna hotnaminaji haiki atubada centerna lengak semlaktrabadi logi mateng lauduna manipurgi lengak ama semnaba hotnagani Rameswar atubada centerna lengak semlaktrabadi logi mateng lauduna manipur lengak ama semnaba hotnarani haina Kairao SC gi MLA Laurengbam Rameswarna phongdokre ngasi Kairao mating sabal laikai gi leirak ama concrete road oina semba loiraba matung miyamda khuchinabagi thauramda mahakna phongdokibani MLA na maka taraduna hai thasigi kunmari da BJP gi MLA KS Ibomta amadi K Robindro na convener oiba committee ama MLA na maka taraduna hai thasigi kunmari da BJP gi MLA KS Ibomta amadi K Robindro na convener oiba committee amana BJP gi legislature singi oiba mifam ama pasoi SG MLA Sapam Kunjakeshwar K bagi terada leiba yumda pangthongnaba thorang tawki adubu BJP gi senior MLA kharachu masangamdana mapanda laikibana chingba yawbadagi mifam adu tangai fadana yaithokibani Haudiksu MLA sing pulaga mifam pangthongnaba mahaki maikaidagi sapu ama piraga lagli centerna athubada lengang ama semnaba Thorang chilaktrabadi logi mateng lauraga lengak semnaba hotnagani hairaduna AC asigi MLA ama oina sakwa thorangi thabak ayamba paikhatuna lagli makada na paikhalakigani haina su mahakna phongdoki Climate change ki saitheng asi thengnabada lengakta khak inthokpagi mahuta aikoi khudingmakna thodang lominasi Ajay Kumar Applications of Climate Change and Conservation of National Resources and Cultural Heritage 2025 haiba hiramda pangthokadaba National Conference ama ngasi Manipur University gi auditorium da haudokre National Conference adu haudokpaga mari lainana athoiba mitunglengi warol piraduna Governor Ajay Kumar Bhalan hai Indiana climate change ki saitheng ase adumak lauragadi kari oirakani haibase aikoi khudimangna ramakhaidi khangnaraba ngaktani maram aduna climate change ki saitheng ase karamna thengnagani haibase nganna khangminanaba mathau tai Climate change haibase miyoibada chauna saitheng piribani India yauna atopa leibak kaya amasu masigi saitheng asi thengnanaba angamba thakta honari Climate change haibase miyoibada chauna saitheng piribani India yauna atopa leibak kaya amasu masigi saitheng asi thengnanaba angamba thakta honari Climate change na malengi oina natural ecosystem da akaiba pibata natana aikoi miyoibagi masak takliba cultural heritage singbu mahanda manate ka hena sagalakliba amadi national resource sing kaitharagliba biodiversity da akaiba kaya lagliba se miyoibagi pusida su sauna saitheng phangli mahakna ha ecosystem da lairiba resource sing ase akaknaba ngaktani miyoibagi population di aduma hengalagli masina lairiba resource sing da su akaiba kaya ama piri maram aduna miyoiba ama oina resource sing ase kananaba thodang adu chapchana lofam thoi aikoina resource sing ase ningthina sijinaduna kanba ngamlabadi ecosystem da su sauna kanaba pigani haiki Huranlkpa car ani police na phagatpa ngangkre lamdam asida maratana khulingduna laikhraba Gari huranbagi network asi Manipur police na thugaigani haina laukthokraba matung ngasi Lilong area da Huranlkpa oigani chingnaba car ani Thawal district police commando khutpu amana phagatpa ngangkre police ubadagi Gari adubu thawrakpa miyoi chingdi Gari adubu hundoklamlaga chenkre hairi Police tagi phangma pauna hai ngasi nungthil pung ama makairom tabada Thawal district police ki SP Dr. S Ibomchagi midiang makada Thawal commando gi OC inspector N Nitaranjana Luchingba commando team amana National Highway 102 paringi Lilongda patrolling chatki maduda Lilong Kalaikong oil pump manakta highway gi nakal oiramna masakhangdaba singna huralaga purakpa oigani thajaba Gari ani hundoklamlaga thanamba tengnaki masakhangaudraba driver sing adu police ubadagi car sing adu hundoklamlaga chenkiba oigani car sing adu amana angawba machugi I20 car ni registration number na DW06-4223 haina tharami aduga atoba amaduna chana machugi multi alto LXI ni
कार असिगी registration number na MN03A1677 haina tharami. कार ani adu police na Loukhatlaga Lilong police station da thangkibaga loinana mapu masa khangdoknaba tracking tawbagi thabak chathari haina police ki pawasina makata na phongdokli. Tongan ma page tagi update lokhatsage. Mapu roibaga saunaraga masa ahumbu guhada langtharaga hatkre. Lamdeng awang laikai gi forest ki area amada mai jaglakpadagi AT unit 18 maning ngakpa team amadi water supply bu senabiriba ichilinaw anigana kankre.